ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ एपिसोड 58 अदु पुदुन लाक्चरे ममांगी एपिसोड सिंगदु यंगबिदबि यावरगदि सोयदना यंगबियु वारी असि मपुंग फाना बाप तानबगि दमंग हाइजवनी अइखोइना ममांगी एपिसोड तगी खंग्रे एथलेमना सिलकप प्लान दगी सेक्शन अमदि बाइकिंग यंगथिना हलकपदु उट्रिना खामना ngौदबदगी लानफम अमा थोख्रबनी मसिदा सेक्शन सिना माइ पाक्रे अदुगो बाइकिंग सिंगना लानफम सिदा माइ थि बाइबदु ओइक्रे तौबदा बुकिंग एडवाना बाइकिंग स्लुचिंग बसिटिगर बुदी क्रिश्चियन धर्म ओलो हाबे यादबदगी सिबगी चैराक पीदुना सिक्टिगरगी अपामगी मतुंगिना उट्टकी मखुटमगना सिक्टिगरगी मथवाई लानबीदुना मागे अरोय भाबदु ओइक्रे अदुगना कनमदना एथलेम अमदि मागी लानमी खरगा स्कॉटलैंड चटनब थौरांग म तौखरबनी स्कॉटलैंड दसु नोथ्रम्बियागी सदार मयाम कोक्छनदुना किंग एडवर्ड की मायोक्ता लैनबा स्कॉटलैंड की किंग कॉन्स्टेंटिनना सदार सिंगसिदा इंसनग्रबनी सदार मयाम सिगी मरक्ता उट्टकी मनाव नुपासु थोलिबा बेबनबकी लॉर्ड ओइरिबा विदगरसु याव उखरबनी मसिगी मखा एपिसोड 58 सिना कमदौबगे हाबदु मयाम पुन्ना येंगमिनरसे हौजिक एपिसोड 58 असिगी अहानबा सिनसी सिक्टिगरगी असिबा हक्चांगसिदगी हौदे हौजिक इफोई कोनुंगी मपान थंगबा सरुकसिदा बाइकिंग स्लुचिंगबा सिक्टिगरगी अरोयबा मथौ मंगमगी थौरम अमा पांथोक्तु लैरि मसिदा स्टोयरासु मखोइनेगी हौखरबा थौदोक कयामु निंगसिंगदुना कपतुना दुमक लैरि उट्रेचु मागी मखुन मांगना सिक्टिगर बो हातखिबा अदु हंजन हंजन ममिता उदुता लैरि स्टोयराना हौजिक मनाइसिंगदा थांग अमा थुदि अलगा मागी कायहौरबा थमोइगा पांखक ओइरबने हायदुना थांगसिबु सिक्टिगरदसु कोलहंदुना हयिंग बेनालादा नंगाइगा सोयदना उनसी हाइरि हुजे हिंगौरिबा बाइकिंग्स मयामसिदसु सिक्टिगरगी अरोयबा मथमंगमगी थौरमसिगा मरी लेनना वफम कयामा फोंदोगदि तंजासिदा उट्रिकी मचानुपासी याम फिंगना लागदि मसिदा उट्रिनदि थौरमसि यावनबा हाइरुदे अदुबु मचानुपासिना माना हुजिक लागलिबसि अरुबा पाव अमा तम्मा लाकपनी ब्रिदाना हंतकसु मु फादर प्यालिंगदा खुद थारगले हाइक्रे मसिदगी उट्रेट फेनन सेट्रिक मखोय हुमसि फादर प्यालिंगी मनाक्ता लागले फादर प्यालिंगसु ब्रिदाना मबुक्ता थांगना थिलमबदगी सोर थबेत थबेत होंदुना फमुंगदा यातादु लेरमदि उट्रिना फादर प्यालिंग थौना हापतुना हाइरि अखोय लोइनमक मफमसिदा लैरि फादर ngasidi nanggi marup laklabani nang kaisu tawroi फादर प्यालिंग amuk yam wana उट्रेट ब्रिदादो हौजिक चु नंगि मथक्ता लमन खुंबगी वाखंदा दुमक लेहौरी मा कैदौनुंगदा तुमिना फमलगा लैरोय नंगोंदा लमन खुंबा सोयदना लाखिगनि हारगि मसिदगी उट्रिना फेननगा सिटिकदा हाइरि एथलस्टेंड हाइरुचो मागी लानमी सिंगु पुदुना आइगी नाक्ता लाओ हायु अखोयना याम तुना ब्रिदाबु थिदुना लोइसंदबा यारोय हाइक्रे उट्रिनदि हौजिक ब्रिदागी बाइकिंग टीम अमा लैरि हायना खल्लिबनी तसेंगदि ब्रिदा हौजिक मथंता गायरबनी मानसु सोमदा उट्रिट होना लैरिबा मफमसिबु खरा लापतकना येंगदु लैरि उट्रेन सुनान गैदी ब्रिदाना फना सोयख्रबसु हंजन हंजन गाकपीदु लाकपनी हंतक्ति कोइथि थिदुना हालगे हाबसि मागे वाखंदा चपयुना लेपख्रे मसिदगी सिंजे होंगिदुना इफोई की कोनुंग मनुंग सिदोंग लाकरे हुजिक किंग एडवाना मार्शागी सेनापति एलामदा हंगली नखोइना ब्रिदाबु थिबा फंगलब्रा एलामना मुखुमली हुजिक फावबदि फंगद्रि लॉर्ड एडवाना मारगली मार्शागी अदु याम लानमिसिना हुजिक फाव ब्रिदाबु थिबा फंगद्रिबा एलामना मारगली अखोइबु गाकपीगनि लॉर्ड अखोइना थिबा फंगद्रबसु उट्रेनदि सोयदना थिदुना माबु लोसनख्रदबनी एडवाना मु मखा ताना हंगली एथलेमदि थिबा फंगलब्रा हाइदुना एलामना मुखुमली महाकसु फंगद्रि लॉर्ड पावयना तावददि महाक मखारोंगी माइगैदा चटके हायना ताय मसिदगी एडवाना हाइरगली आइना स्वाना खंगलबनी एथलेमना मखारोमदा चटकिनि हाइबसि मरमदि माना पामलिबसि हुजिक वेसेक्सपु लोक्सनबनी अदुना आइसु याम थुना वेसेक्सता हंदबा यारोय फादर प्यालिंगसि हुजिक खोंचतसि यावबा ngambagi फिबमदा लैब्रा हाइदुना हंगली एलामना सु फादर प्यालिंगदि खोंचतु यावबा ngamkiroy हाइरि मसिदगी एडवाना हाइरगली अदुराबदि फादर प्यालिंग मफमसे तममनगा अखोय वेसेक्स लोमदा हनखिदबा यारोय मसिदा एलामना मारगली लॉर्ड ब्रिदाना एफोइक्सिदा येंछनदुना लैरि खंगना खंगना लोना मफमजिबु थादोकलमलगा वेसेक्स चटकिबा हाबसि अफबा ओइगद्रा मफमसि खुदोंग थिनिङाय ओइरोइद्रा हाइदुना हंगली एडवाना मुखुमगली अदुराबदि एथलेमना वेसेक्सपु खुदुम चनखिबदुरा नखोयना पामलिबसे मागी पांदमदि वेसेक्सपु खुदुम चनबनी अदुना आइदि हनदबा यारोय सेनापति एलामना मोइरगली लॉर्ड अदोमना वेसेक्स चटकनि हारिबसिगि मरम आइसु खंगजै तवदबु आइगी ओइनदि हौजिक एफोइक्ट ओइरिबा फिबमसिना हेना लुब्रा हाइना खल्ली अदोमनासु उबिरिबसिनी मफमसिदा बाइकिंग्स मयाम थवाइ नुंगाइतना लैरि मखोइगी लुचिंगबा सिक्टिगर सिखिबगिदमा अदुरा अदोमना मफमसिबु थादोकलमलगा चक्करगदि लानफमदुदा सिखिबा मियामदुगी ममल अमता लैररोय अदोम मफमसिदा मतम खरा लैदुना मफमसिगी लॉर्ड ओइबिदुना अदोंगी खोंगचत नोथ्रम्बियारोमदा चटखिनबा तौसि हौजिक इंग्लैंड हारिबा लमदु सागतपा ngamgadaba नोथ्रम्बिया खक्ता गायरबने हाइरि एडवाना मारगली आइना नोथ्रम्बिया लुमलिङैदा एथलेमना इंगोंदगी वेसेक्स अमुक मुनख्रबदि कमदौबा हामु हामु हाइबदो अदुमक ओइगदौरिबनी एलामना मखा ताना हाइरि हौजिक लैरिबा बाइकिंग्स मयामसि हौजिक मफमसिदा लैरिबा बाइकिंग्स मयामसि मथवाइ लोइना नुंगाइत्रिबनी मयामसिना रानी स्टोयरागी अवाबदसु सरुक लोइना यारि
ꯃꯈꯣꯏꯒꯤ ꯔꯥꯅꯤ ꯁ꯭ꯇꯨꯑꯦꯔꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯁꯤ ꯎꯕꯗ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯥꯎꯔꯛꯄꯁꯨ ꯌꯥꯏ, ꯃꯐꯝꯁꯤꯗ ꯂꯥꯟꯐꯝ ꯑꯃꯨꯛꯀꯁꯨ ꯊꯣꯛꯄ ꯌꯥꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯕ꯭ꯔꯤꯗꯥꯁꯨ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯣꯠꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯧꯔꯥꯡ ꯑꯃꯈꯛꯇꯤ ꯄꯥꯏꯈꯠꯄꯤꯔꯝꯃꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯐꯝꯁꯤꯕꯨ ꯁ꯭ꯇꯨꯑꯦꯔꯥꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯔꯝꯅꯕꯒꯤꯗꯃꯛ ꯃꯄꯥ ꯑꯣꯏꯔꯤꯕ ꯎꯇ꯭ꯔꯤꯠꯇ ꯊꯦꯝꯍꯟꯅꯕ ꯎꯇ꯭ꯔꯤꯠꯄꯨ ꯀꯧꯔꯨ ꯍꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯄꯥꯟꯂꯣꯝꯗꯅ ꯎꯇ꯭ꯔꯤꯠꯅ ꯕ꯭ꯔꯤꯗꯥꯕꯨ ꯊꯤꯕ ꯆꯠꯂꯨꯕꯗ ꯐꯪꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯐꯦꯅꯅꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯤ ꯁꯒꯣꯜꯁꯤꯡꯁꯤ ꯑꯃꯨꯛ ꯄꯣꯊꯥꯍꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯕ꯭ꯔꯤꯗꯥꯕꯨ ꯊꯤꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯇꯟꯖꯥꯁꯤꯗ ꯑꯦꯜꯍꯥꯝ ꯂꯥꯛꯇꯨꯅ ꯎꯇ꯭ꯔꯤꯠꯄꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯀꯧꯋꯦ ꯍꯥꯏꯕꯗꯒꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯎꯇ꯭ꯔꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ ꯃꯄꯨꯔꯣꯏꯕ ꯁꯤꯈꯤꯕꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯁ꯭ꯇꯨꯑꯦꯔꯥꯕꯨ ꯃꯐꯝꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯅ ꯁꯤꯡꯍꯥꯁꯟꯁꯤꯗ ꯐꯝꯅꯕ ꯊꯦꯝꯃꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯑꯦꯗꯋꯥꯔꯗꯇ ꯍꯪꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯣꯝꯅꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯁꯤꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯒꯗ꯭ꯔꯥ? ꯑꯦꯗꯋꯥꯔꯗꯅꯁꯨ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯁꯨ ꯍꯔꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯨꯑꯦꯔꯥꯕꯨ ꯃꯥꯅ ꯌꯥꯅꯕ ꯊꯦꯝꯃꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯊꯥꯒꯠꯇꯨꯅ ꯍꯥꯏꯔꯤ ꯑꯗꯣꯝꯅ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯏꯖꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤ꯫ ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯎꯇ꯭ꯔꯤꯠꯀꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯑꯩꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯊꯃꯣꯏ ꯁꯦꯡꯂꯕ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯅꯈꯣꯏꯕꯨ ꯏꯖꯠ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯑꯊꯣꯏꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯃꯣꯏ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯣꯏꯕ ꯉꯝꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯏꯗꯤꯠ ꯑꯃꯗꯤ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠ ꯃꯁꯨꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯕꯨ ꯊꯤꯕ ꯃꯥꯔꯁꯤꯌꯥꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯆꯪꯉꯛꯂꯤ꯫ ꯃꯁꯤꯗ ꯃꯁꯨꯅꯨꯄꯤꯅ ꯊꯧꯈꯤꯕ ꯁꯒꯣꯜ ꯑꯗꯨ ꯂꯩꯕ ꯎꯕꯗꯒꯤ ꯂꯣꯏꯅꯔꯛꯂꯤꯕ ꯂꯥꯟꯃꯤ ꯈꯔꯁꯤꯗ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯁꯒꯣꯜꯁꯤ ꯁꯤꯟꯅꯔꯝꯂꯒ ꯏꯗꯤꯠꯀ ꯃꯈꯣꯏꯅꯤ ꯃꯁꯨꯅꯨꯄꯤꯕꯨ ꯊꯤꯕ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗ ꯃꯁꯨꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯁꯨ ꯆꯥꯛ ꯂꯥꯝꯃꯟꯕꯗꯒꯤ ꯌꯣꯟꯗꯨꯅ ꯂꯩꯕ ꯆꯥꯅꯕ ꯑꯃ ꯂꯣꯟꯅ ꯂꯧꯔꯨꯔꯦ꯫ ꯃꯁꯤꯕꯨ ꯂꯥꯟꯃꯤ ꯑꯃꯅ ꯎꯊꯣꯛꯈꯤꯕꯗꯒꯤ ꯑꯦꯜꯐꯤꯟꯅ ꯆꯥꯅꯕꯁꯤ ꯑꯃꯨꯛ ꯊꯝꯃꯝꯂꯒ ꯂꯥꯟꯃꯤꯁꯤꯅꯁꯨ ꯆꯥꯅꯕꯁꯤ ꯑꯃꯨꯛ ꯂꯧꯕꯤꯗꯨꯅ ꯑꯦꯜꯐꯤꯟꯗ ꯄꯤꯗꯨꯅ ꯍꯥꯏꯔꯤ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯀꯥꯏꯂꯥꯁꯅ ꯅꯪꯕꯨ ꯂꯧꯔꯨꯅꯕ ꯊꯥꯔꯛꯄꯅꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯑꯦꯜꯐꯤꯟꯅꯁꯨ ꯀꯥꯏꯂꯥꯁꯇꯤ ꯀꯗꯣꯝꯗ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯀꯥꯏꯂꯥꯁꯇꯤ ꯂꯩꯔꯝꯗꯦ꯫ ꯂꯩꯔꯝꯂꯤꯕꯁꯤ ꯑꯦꯊꯦꯂꯦꯝꯅ ꯊꯥꯔꯛꯈꯤꯕ ꯑꯆꯥꯟꯕ ꯑꯃꯅ ꯍꯥꯏꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯗ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯖꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯕꯨ ꯁꯣꯝꯗ ꯑꯦꯜꯐꯤꯟꯕꯨ ꯊꯤꯔꯤꯕ ꯏꯗꯤꯠ ꯑꯃꯗꯤ ꯃꯕꯣꯛ ꯑꯦꯜꯁ꯭ꯋꯦꯠꯅꯁꯨ ꯎꯔꯦ꯫ ꯏꯗꯤꯠꯅꯁꯨ ꯑꯦꯊꯦꯂꯦꯝꯒꯤ ꯃꯤꯑꯣꯏꯁꯤꯗꯤ ꯃꯁꯛ ꯈꯪꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯕꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯅꯕ ꯍꯥꯏꯔꯤ꯫ ꯅꯤꯄꯥꯁꯤꯅꯁꯨ ꯑꯦꯜꯐꯤꯟꯗ ꯏꯗꯤꯠꯁꯤ ꯑꯣꯏꯅ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯐꯠꯇꯕ ꯃꯤ ꯑꯣꯏꯅ ꯎꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯗꯤꯠꯅ ꯅꯣꯡꯃ ꯅꯤꯄꯥꯁꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯒꯤ ꯂꯩꯐꯝ ꯍꯥꯏꯅꯕ ꯄꯤꯔꯛꯈꯤꯕ ꯄꯩꯁꯥꯁꯤ ꯍꯟꯗꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯔꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯄꯥꯁꯤꯅ ꯌꯥꯗ꯭ꯔꯦ ꯅꯝꯗꯅ ꯄꯨꯈꯤꯗꯒꯤ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯕꯣꯛ ꯑꯣꯏꯔꯤꯕ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠ ꯆꯪꯉꯛꯇꯨꯅ ꯃꯁꯨꯅꯨꯄꯤꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯊꯦꯂꯦꯝꯒꯤ ꯃꯤꯑꯣꯏꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯗꯤ ꯑꯐꯕ ꯑꯃꯨꯛ ꯁꯥꯗꯨꯅ ꯃꯈꯣꯏꯁꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯊꯥꯔꯛꯄ ꯁꯥꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯦꯜꯐꯤꯟꯁꯤ ꯃꯕꯣꯛꯇ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠ ꯑꯃꯗꯤ ꯏꯗꯤꯠꯁꯨ ꯃꯁꯨꯅꯨꯄꯤꯁꯤ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯁꯒꯣꯜꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯁꯒꯣꯜ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯕ ꯃꯈꯣꯏꯅ ꯄꯣꯔꯛꯈꯤꯕ ꯂꯥꯟꯃꯤ ꯑꯃꯅꯤꯁꯤ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯃꯝꯂꯦ꯫ ꯃꯇꯨꯡꯂꯣꯝꯗꯁꯨ ꯍꯧꯖꯤꯛ ꯑꯦꯊꯦꯂꯦꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯐꯥꯅꯕ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯐꯣꯏ ꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯁ꯭ꯇꯨꯑꯦꯔꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯄꯥ ꯎꯇ꯭ꯔꯤꯠ ꯂꯥꯛꯇꯨꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯍꯥꯏꯔꯛꯈꯤꯕ ꯍꯥꯏꯕꯗꯤ ꯁ꯭ꯇꯨꯑꯦꯔꯥꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯄꯨ ꯉꯥꯛꯄꯤꯗꯨꯅ ꯏꯐꯣꯏꯒꯤ ꯁꯤꯡꯍꯥꯁꯟꯁꯤ ꯐꯝꯅꯕ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯁ꯭ꯇꯨꯑꯦꯔꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤꯕ ꯃꯥꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯌꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯎꯇ꯭ꯔꯤꯠꯅ ꯊꯦꯝꯕꯗꯒꯤ ꯁ꯭ꯇꯨꯑꯦꯔꯥꯁꯨ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯁꯤꯅ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠ ꯍꯣꯏ ꯏꯗꯤꯠ ꯍꯣꯏꯁꯤ ꯑꯦꯊꯦꯂꯦꯝꯒꯤ ꯃꯤꯑꯣꯏ ꯑꯅꯤꯁꯤꯅ ꯐꯥꯖꯟꯗꯨꯅ ꯎꯃꯪ ꯑꯃꯗ ꯊꯝꯂꯤ꯫ ꯃꯁꯤꯗ ꯃꯁꯨꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯅ ꯍꯪꯂꯤ ꯃꯈꯣꯏꯁꯤꯡꯁꯤ ꯀꯅꯥ ꯀꯅꯥꯒꯤ ꯃꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯕꯨ ꯐꯥꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯏꯗꯤꯠꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯈꯣꯏꯁꯤ ꯅꯪꯒꯤ ꯃꯥꯃ ꯑꯣꯏꯔꯤꯕ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯊꯥꯔꯛꯄ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯪꯕꯨ ꯃꯥꯔꯁꯤꯌꯥꯒꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯊꯣꯛꯅ ꯊꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯑꯦꯗꯋꯥꯔꯗꯀꯤ ꯃꯃꯥ ꯑꯦꯜꯁ꯭ꯋꯦꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯣꯏ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯅꯥꯛꯇ ꯊꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯁꯤꯒꯤ ꯊꯧꯔꯥꯡꯁꯤ ꯀꯅꯥꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯧꯔꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠ ꯃꯊꯟꯇ ꯑꯦꯊꯦꯂꯦꯝꯕꯨ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯊꯧꯔꯥꯡꯁꯤ ꯑꯦꯊꯦꯂꯦꯝꯒꯤ ꯊꯧꯔꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯍꯥꯛ ꯄꯩꯁꯥꯁꯨ ꯄꯥꯏꯕ ꯃꯤꯅꯤ ꯑꯗꯨꯅ ꯃꯤ ꯀꯌꯥ ꯑꯃ ꯅꯦꯛꯄ ꯉꯝꯃꯤ ꯀꯅꯤꯡꯁꯨ ꯌꯥꯝ ꯂꯩꯕ ꯃꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯅ ꯑꯃꯨꯛ ꯃꯕꯣꯛꯇ ꯍꯪꯂꯤ ꯑꯦꯊꯦꯂꯦꯝꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯃꯕꯣꯛ ꯑꯦꯜꯁ꯭ꯋꯦꯠꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯊꯧꯔꯥꯡꯁꯤ ꯑꯐꯕ ꯊꯧꯔꯥꯡꯗꯤ ꯅꯠꯇꯦ ꯃꯥꯅ ꯁꯤꯜꯂꯛꯄ ꯊꯕꯛ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯨꯅꯨꯄꯤ ꯑꯦꯜꯐꯤꯟꯅ ꯑꯃꯨꯛ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯣꯕꯣꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯀꯟꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇꯦ꯫ ꯃꯕꯣꯛ ꯑꯦꯜꯁ꯭ꯋꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗ ꯈꯨꯠꯂꯥꯏ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ? ꯈꯨꯠꯂꯥꯏ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗ ꯂꯣꯟꯅ ꯌꯦꯞꯇꯨꯅ ꯊꯝꯕ ꯁꯣꯔꯤ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠ ꯃꯤꯉꯣꯟꯗ ꯊꯥꯡꯁꯤꯅ ꯊꯤꯟꯕꯒꯤ ꯄꯣꯖꯤꯁꯟ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯕꯣꯛꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯏꯗꯤꯠꯀ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯒꯗꯤ ꯀꯟꯅ ꯅꯣꯛꯈꯠꯂꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯊꯦꯂꯦꯝꯒꯤ ꯂꯥꯟꯃꯤ ꯑꯅꯤꯁꯤꯅꯁꯨ ꯃꯈꯣꯏꯗ ꯌꯦꯡꯁꯤꯜꯂꯛꯂꯤ꯫ ꯃꯤꯠꯌꯦꯡꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯗꯤ ꯀꯤꯕꯗꯒꯤ ꯅꯣꯛꯂꯤꯕꯁꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯀꯞꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯕꯣꯛ ꯑꯦꯜꯁ꯭ꯋꯦꯠꯅ ꯊꯦꯝꯂꯤ ꯑꯦꯜꯐꯤꯟ ꯅꯪ ꯀꯤꯒꯅꯨ ꯅꯕꯣꯛ ꯌꯥꯎꯔꯤꯕꯁꯤꯗꯤ
ꯃꯈꯣꯏꯅꯤꯅꯗꯤ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯁꯦ ꯑꯄꯪꯕꯤ ꯀꯩꯁꯨ ꯍꯩꯇꯕꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯒꯗꯕꯅꯤ ꯑꯦꯊꯦꯂꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯖꯕ ꯅꯠꯇꯦ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯊꯦꯂꯦꯝ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯁ꯭ꯀꯣꯠꯂꯦꯟ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯁꯨ ꯍꯧꯖꯤꯛ ꯃꯔꯥꯜ ꯂꯩꯔꯕꯅꯤꯅ ꯋꯦꯁꯦꯛꯁ ꯑꯃꯗꯤ ꯃꯥꯔꯁꯤꯌꯥꯗ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯗꯒꯤ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯃꯗꯤ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯁꯟꯕ ꯂꯥꯛꯂꯤꯕꯅꯤ ꯁꯣꯝꯗ ꯃꯅꯨꯡꯂꯣꯝꯗꯅ ꯅꯣꯔꯊꯝꯕ꯭ꯔꯤꯌꯥꯒꯤ ꯁꯔꯗꯥꯔ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯣꯅꯨꯡꯁꯤꯗ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯅ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯌꯣꯛꯇꯨꯅ ꯊꯝꯂꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯅ ꯌꯨꯝꯗ ꯍꯟꯈꯤꯕꯒꯤ ꯑꯌꯥꯕ ꯄꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯇꯟꯖꯥꯁꯤꯗ ꯑꯦꯊꯦꯂꯦꯝꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯋꯤꯠꯒꯔꯅ ꯁꯔꯗꯥꯔ ꯑꯃꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯍꯅꯨꯕꯁꯤ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯑꯗꯨꯒ ꯅꯣꯔꯊꯝꯕ꯭ꯔꯤꯌꯥꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯗ ꯍꯪꯅꯔꯤ ꯁꯔꯗꯥꯔ ꯑꯃꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯆꯦꯟ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯐꯝꯁꯤꯗ ꯀꯤꯡꯗꯒꯤ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯦꯊꯦꯂꯦꯝꯅ ꯃꯐꯝꯁꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟ ꯎꯅꯗꯨꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯑꯁꯣꯝꯗ ꯇꯧꯍꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯕꯨ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯗ ꯄꯤꯁꯟꯗꯨꯅ ꯃꯥꯔꯁꯤꯌꯥꯁꯤ ꯂꯧꯁꯤꯟꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯁꯤꯅ ꯔꯥꯅꯤ ꯑꯦꯜꯁꯣꯠ ꯍꯣꯏ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯎꯃꯪꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯑꯃꯁꯤꯅ ꯑꯦꯊꯦꯂꯦꯝꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯗ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯄ ꯉꯝꯒꯅꯤ ꯀꯅꯥꯝꯇꯅ ꯈꯪꯒꯗꯕꯁꯨ ꯂꯩꯇꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯥꯖꯟꯗꯨꯅ ꯊꯝꯂꯕꯗꯤ ꯋꯦꯁꯦꯛꯁ ꯑꯃꯗꯤ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯗꯁꯥ ꯇꯥꯒꯅꯤ ꯍꯥꯏꯔꯤ ꯅꯤꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯃꯗꯨꯒꯤ ꯐꯣꯟ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯁꯨ ꯑꯆꯨꯝꯕ ꯈꯔꯗꯤ ꯌꯥꯎꯏ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅꯤꯅ ꯁꯨꯝ ꯍꯤꯡꯅ ꯐꯥꯖꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯁꯨ ꯑꯦꯜꯁꯣꯏꯅ ꯏꯗꯤꯠ ꯑꯃꯗꯤ ꯃꯁꯨꯅꯨꯄꯤ ꯑꯦꯜꯐꯤꯟꯗ ꯍꯥꯏꯔꯤ ꯃꯈꯣꯏꯅꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟꯅꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯤꯕꯅꯤ ꯏꯆꯥꯅꯨꯄꯥꯅ ꯑꯩ ꯊꯤꯔꯛꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯊꯧꯔꯥꯡ ꯈꯔ ꯄꯥꯏꯈꯠꯁꯦ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯁꯨꯅꯨꯄꯤ ꯑꯦꯜꯐꯤꯟꯁꯤ ꯄ꯭ꯔꯕꯞ ꯍꯧꯒꯠꯈꯤꯗꯨꯅ ꯂꯥꯟꯃꯤ ꯑꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯟ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯨꯔꯦ ꯂꯥꯟꯃꯤ ꯑꯃꯅꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯦꯜꯐꯤꯟꯕꯨ ꯋꯥꯟ ꯇꯧꯍꯟꯅꯕꯒꯤꯗꯃꯛ ꯖꯒꯥ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯗꯅ ꯑꯦꯗꯤꯠ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯍꯧꯔꯤꯕ ꯑꯃꯁꯤꯗ ꯈꯟꯅꯕ ꯍꯧꯖꯤꯜꯂꯤ ꯅꯤꯄꯥꯁꯤꯁꯨ ꯁꯥꯎꯅ ꯍꯧꯒꯠꯂꯛꯄꯗ ꯃꯇꯨꯡꯂꯣꯝꯗꯒꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯅ ꯃꯩꯕꯨꯜ ꯑꯃꯅ ꯃꯃꯥꯏꯗ ꯀꯟꯈ꯭ꯔꯦ ꯅꯤꯄꯥꯁꯤꯅ ꯇꯨꯗꯨꯅ ꯂꯩꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯤꯄꯥꯁꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯏꯗꯤꯠꯄꯨ ꯐꯥꯗꯨꯅ ꯅꯝꯁꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯏꯗꯤꯠꯁꯤ ꯍꯧꯖꯤꯛ ꯅꯤꯄꯥꯁꯤꯅ ꯃꯈꯧꯔꯤ ꯃꯦꯊꯠꯇꯨꯅ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗꯒꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯅ ꯃꯥꯒꯤ ꯊꯥꯡ ꯁꯣꯔꯤꯗꯨꯅ ꯅꯤꯄꯥꯁꯤꯒꯤ ꯃꯉꯛꯁꯝꯗ ꯊꯤꯟꯖꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯟꯖꯥꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟ ꯑꯃꯗꯤ ꯍꯤꯡꯍꯧꯔꯤꯕ ꯂꯥꯟꯃꯤ ꯑꯃꯁꯤꯁꯨ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯆꯦꯟꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯕꯗꯒꯤ ꯃꯕꯣꯛ ꯑꯦꯜꯁꯣꯏꯅ ꯊꯥꯡ ꯁꯣꯔꯤꯁꯤ ꯄꯥꯏꯗꯨꯅ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯔꯤ ꯁꯣꯝꯗ ꯃꯁꯨꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯗꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯉꯛꯅꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯦꯊꯦꯂꯦꯝꯒꯤ ꯂꯥꯟꯃꯤꯁꯤꯁꯨ ꯍꯧꯖꯤꯛ ꯁꯒꯣꯜ ꯇꯣꯡꯈꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟ ꯇꯝꯅ ꯊꯧꯖꯤꯟꯗꯨꯅ ꯁꯒꯣꯜꯁꯤꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯕꯣꯛ ꯑꯦꯜꯁꯣꯏꯠ ꯑꯃꯗꯤ ꯏꯗꯤꯠꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯁꯤꯅ ꯏꯐꯣꯏꯛ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀ ꯂꯣꯏꯅꯔꯤꯕ ꯑꯦꯗꯒꯤꯐꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯑꯦꯗꯋꯥꯔꯗꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯃꯗꯤ ꯃꯐꯝꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯑꯉꯥꯡ ꯑꯃꯁꯨ ꯃꯤꯔꯣꯜꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯐꯦꯃꯤꯂꯤꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯈꯟꯕꯗꯒꯤ ꯃꯊꯟꯇ ꯃꯔꯥꯜ ꯁꯤꯖꯗꯨꯅ ꯑꯦꯗꯋꯥꯔꯗꯇꯒꯤ ꯂꯥꯞꯊꯣꯛꯅ ꯆꯠꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ ꯃꯁꯤꯕꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅꯁꯨ ꯈꯪꯉꯛꯄꯗꯒꯤ ꯑꯦꯗꯒꯤꯐꯨꯗ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛ ꯊꯦꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯕꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯄꯥꯁꯇꯔ ꯑꯃ ꯀꯧꯗꯨꯅ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗ ꯆꯪꯉꯛꯂꯤ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯄꯥ ꯑꯦꯗꯋꯥꯔꯗꯇ ꯌꯥꯝ ꯁꯥꯎꯅ ꯑꯗꯨꯃꯛ ꯏꯃꯥ ꯂꯩꯈꯤꯗꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯕꯕꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ ꯑꯦꯗꯋꯥꯔꯗꯅꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯅꯗꯤ ꯃꯄꯥ ꯑꯦꯗꯋꯥꯔꯗꯁꯤ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯄꯥꯗ ꯍꯥꯏꯔꯤ ꯃꯇꯝ ꯈꯔ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯨ ꯕꯥꯅ ꯃꯨꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯨꯟꯅꯕ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯅꯤ ꯂꯧꯖꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ एडवार्डसु मचानुपा एल्फ्रेडपु कौदु लेहौरी मसिदगी एडवार्डकी मचानुपा एल्फ्रेडसी याम छावना मपान फमदुना मसासे हुजिक तौफम खंगदन लैरी मसिदा मपा एडवार्डना थारकपदगी रूम को फादा लेरम पास्टरसी थोलक्तुना अंगांगसिना सावरिबसी थेमना होनरी अदुबो हुजिक एल्फ्रेडना माहोय मफमसिदा लैबा पामद्रे मपु ओरिबा एथेलेमगी मनाक्ता थिनबियु हाइरी पास्टरसिना मोहाइरी मदुगी थबक्तुदे अइना तौबा ngамmoy हुजिक नंगी पुपु एथेलेम कदाइदा लैखिबना हाबसु खंगदी मफम खंगना लैरिबनि हाइरी एल्फ्रेडना मारगली अदुबु नंगना खंगद्रबसु अइनादि खंगी मागी अचानबा मियोइसिंग अइना लोइना खंगनै मखोइदा हंगना चटखिबा यागनि हारगली पास्टरसिनादि अंगांगसिदा मपागी मनाक्ता लैबा हाइबसिना नंगी ख्वाइदगी आइफबा ओइगनि हाइदुना कन्ना थेमली अदुबु एल्फ्रेडना याद्रे मादि मपुगी मनाक्ता चटनबा थौरांगदमक तौदु लैख्रे सोमदना उत्रिना मचानुपी स्टोरादा ngasi mayam mangda king edward pungang piduna mafamsigi rani oinaba thorang tawro haidi adubu storadi hojik phawba yadri king edward pumana ngakpi bangam loi haiduna dumak leire utrina su machanupi bu yana bakanna themli mapana haiman balagi mapagi ma yenglaga stora su yarage haikre somdana kalamadana brida umangsida
section lanmi ani khak lakpasi uri mahakna lanmi ani sigi matungda lumduna inarkre somdana ipoik lomdana mayam tinlaba king Edward ki sabha sida stuera si changchalagle masad elamna stuera daragli ningthogi mamangda khurukuda kunduna ningthobu ngakpire haiduna mayam tana ba lakthu hairagli masri stuera sor sang hon toktuna mayam tana bairagli ningthogi mamangda khurukuda kunduna khoramba haibasi singma mina tawgadabne haibasi aina su khangi adu ngasi aigi thamoina di thabaksi tawduna ba tingle hairagli wafam sida mapa wariba utrit amadi mayam si pungak nangnare king Edward chu mayam mang sida mabu kaibe pibagi soningba phawre stuera magi le mauriba Viking clan mission sida chu mana ngasi ningthongna haiba indribisi gidamak ngakpiu hairi Edward na makata ragdi aigona nangi babana haibadadi aigona nangi babana haibadi thorang si nangna yare haikibani adu ngasi aigi mangna nangna uliba nature sina karino haiduna hangli stuera na mairagli madudi aigi ipagi ijat ngakpani adubu babagi ijat ngakna bonabada aigi laikidraba ipuroiba siktigargi mafamdadi ikaiba piwo ina thoklagani aina su khangi matungda domna Viking jati ai khoibu netana leheloi haibasi utina su machan pibu thorang si yana kanna taksalli Edward na mairagdi adorabadi nangna hojik laklibasi aibu ikaiba piba laklibara aina di nangbu ijat tawba pamkibani mafamjida santi oina lehenba pamkibani stuera na king Edward ta khana yengduna hairagli adu hojik aina pamlibasidi nangna su kaisu piba ngamloi aina kaidonungda santi oina leinabagidamak khurukuda kunduna section king da khoiramloi aidi kanamtagi makhada laiba pamde ningtamna hingbadu pami kariguma domna ningtamna hingbasi yaroi hairagana khudaksida aibu hatpiu ai ipuroibagi manakta chatningi hairagli masida utrina su pakatuna Edward ta onchalaktuna machanupibu hatpidanaba kanna haijari Edward chu hojik ngaktumi leramlaga mamita ikaduna tapna hairagli aina ngasidagi nang amadi nangga loinaba pamba miyoisingbu efoitagi tanthoklabani aduga manana khoi mafamsidagi numit tadringaida thadokutuna chatkidabani kariguma numit takragadi nakhoibu ngakpibu ngamloi haikre stuera su mafamsi thadokutuna chatkinabagidamak chawna thokre utrichu machanupi stuera bu kauduna lehori Edward na mulauragli siktigargi manaunupa Ranbaldardu magi manakta pusalu aduna laukre utrina mu Edward taijari adona matam kharadi pibiko ai chanupi stuera bu yanaba themaki Ranbaldarna mafamsibu paikragadi kudimak mang tangningai machak oirakani hairi Edward chu chawna dumak lauri adorabadi mabu hatolaga atopa mukhangani madu yaraktraga chu atopa mukhangani aina haiba hek indri phawba mathang singani nangchu mafamsidagi thokro haiduna utrit chu Edward na tanthoragdi masirigi utrit machanpi gi manakta prabab tholaktuna napuroba siktigarna khoidana lerama mafamsi mathong huktaba manaunupa Ranbaldarda Edward na sinakidawre masirigi kanaba hotnaw hairi stuera na mairagli adubu Ranbaldargi lanmi amata lehoroi mafamsida leiriba Viking khudimak aigi tung inaba sem sadu loina leinare Ranbaldardi mathanda dum loijakradabani magi athangingedaba Viking samata yaugdi utrina muktapna themli ngasidi nangi phirebasina ningtamna hingba pamlibasina napuroibana sagalama khudimak loina mang takhangadore hairi machanupi stuera na mairagli ai babagi machanupi ni babana pamagum ai su ningtamna hingba pami masi babana angang oringaidi tambirakibani aduga ngasi babana tawba ngamdaba thabaktu ngamlabasu tawraroi haina lepkraba thabaktu aingonda muk tawnaba sinabiganu bana ngasi pawba section singi mateng panglibana haina tawribasina Viking jati aikhoigidi khwaidagi laibak thibani bana minungsi chawribani haiduna maral mapung phana leiraba birdabusu hojik pawba hingdu leiri bana ngasi pawba tawriba thabak singsi aigi phamdadi oithoktabani hairamlaga stuera chatnabagidamak manai singa thorang tawkhre somna nakalamadana brida si section lanmi ani sigi mamangda leplare brida ubuda ani sisu thang chatoktura position da leiri brida su ani siga fight tawnabagidamak sem sakre masri sensi iphoi lomdung lakre hojik utrina machanupa sida machebu themu choiduna wafam kayama hairi adu machanupa sina su yadre machege pambaduda thingba pamde haidon leikre tanja sida fenal laktuna brida gi paw ma tamlare utrichu mapanda probab chen thorotuna yengbada brida na lanmi ma hatoktuna amana hingna tharagi aduga utrit pusu magi manakta laknaba paw ma chu tharagi fenana paw tamliba lanmi sida brida du kaida lehona hadun hangli lanmi sina su loida sari ba mafamduda ngairamge haiba wafamsi haira i haiba tamkre fenanadi loida sari ba mafamsi kadaiduna haiduna amuk hangli adubu utrina mafamdu ma khangni haiduna chanaba thorang tawkre tasengbadi loida sari ba mafamsi utrit amdi bridabu angang oringaidigi yokpirakpa alregnara leramba mafamduni masirigi utrit mathanta loida sari ba mafamdu tamna sagon thauduna chatkre masirigi sinchi hongkiduna Scotland lomdang lakre hujum mafamsigi king Constantine na Ethelem amadi Bebandaki Whitgar akhoni kausandana wafam kara sinari mahang hairi Whitgar notham yada leriba nangi konungda nongna khangariba Ethelembu tekta kaidana thamgadabani aduga king Edward na landaba lakpada thingnabagidamak sem sadu leigadabani aisu lakpa ngairamgadabani haiba wafam sinakre masidagi Ethelem na Whitgar da hangli nangi konung adubu
ꯂꯥꯂꯣꯡ ꯑꯁꯤꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯐꯝ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯕ ꯀꯣꯅꯨꯡꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯏꯠꯒꯔꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯤꯡꯅ ꯍꯥꯏꯔꯛꯂꯤ ꯃꯐꯝꯗꯨ ꯑꯗꯣꯝꯅꯁꯨ ꯃꯤꯡꯗꯤ ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ ꯃꯐꯝꯗꯨ ꯕꯩꯕꯟꯕꯛ ꯀꯧꯕꯅꯤ ꯃꯗꯨ ꯑꯩꯒꯤ ꯀꯣꯅꯨꯡꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯦꯊꯦꯂꯦꯝꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯔꯕꯗꯤ ꯅꯪꯁꯤꯔꯥ ꯎꯗ꯭ꯔꯤꯠꯀꯤ ꯍꯛ ꯈꯨꯗꯤꯡꯃꯛ ꯃꯨꯜꯂꯦ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯪꯁꯤ ꯋꯥꯡ ꯆꯥꯎꯕ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯟꯕ ꯃꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯤꯁꯛ ꯄꯤꯛꯇꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯂꯒ ꯑꯦꯊꯦꯂꯦꯝ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯎꯏꯠꯒꯔꯁꯨ ꯑꯦꯊꯦꯂꯦꯝꯒꯤ ꯃꯑꯣꯡꯁꯤꯗ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕ꯭ꯔꯤꯗꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯣꯏꯗꯁ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯔꯝꯕ ꯃꯩ ꯆꯥꯛꯊꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯒꯤ ꯃꯔꯛꯇ ꯀꯣꯝ ꯑꯃ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯃꯣꯡꯐꯝꯅꯤ ꯎꯇ꯭ꯔꯤꯠꯁꯨ ꯁꯣꯝꯗ ꯁꯒꯣꯜꯁꯤ ꯕ꯭ꯔꯤꯗꯥꯒꯤ ꯃꯅꯥꯛꯇ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯃꯐꯝꯁꯤ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯊꯥꯡꯁꯥꯡꯁꯤ ꯄꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯩꯔꯝꯕ ꯌꯨꯝꯁꯤꯡꯁꯤꯒꯤ ꯑꯇꯦꯛ ꯑꯀꯥꯏꯁꯤ ꯎꯕꯗ ꯃꯈꯣꯏꯕꯨ ꯌꯣꯛꯄꯤꯔꯛꯄ ꯑꯜꯗ꯭ꯔꯦꯛꯅꯔꯅ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯎꯇ꯭ꯔꯤꯠ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯆꯤꯟꯊꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯕ꯭ꯔꯤꯗꯥꯕꯨ ꯀꯧꯗꯨꯅ ꯃꯐꯝꯁꯤꯗ ꯁꯨꯝ ꯆꯪꯁꯤꯟꯈ꯭ꯔꯦ ꯕ꯭ꯔꯤꯗꯥꯁꯨ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯈꯤꯕ ꯀꯣꯝꯁꯤꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯍꯪꯂꯤ ꯇꯧꯔꯤꯕꯗꯨ ꯅꯁꯥꯒꯤ ꯃꯣꯡꯐꯝ ꯇꯧꯖꯔꯤꯕ꯭ꯔꯥ ꯕ꯭ꯔꯤꯗꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯩꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯃꯐꯝꯁꯤꯗꯒꯤ ꯍꯧꯈꯤꯕꯅꯤ ꯃꯐꯝꯁꯤꯗ ꯂꯣꯏꯒꯗꯕꯅꯤ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯀꯣꯝꯁꯤꯒꯤ ꯃꯄꯨꯅꯤ ꯍꯥꯏꯔꯝꯗꯨꯅ ꯕ꯭ꯔꯤꯗꯥ ꯈꯣꯡꯀꯥꯞ ꯈꯔ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯕ꯭ꯔꯤꯗꯥ ꯅꯪ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯗꯣꯛꯄꯒꯤ ꯃꯇꯝ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯕ꯭ꯔꯤꯗꯥꯅ ꯎꯇ꯭ꯔꯤꯠꯄꯨ ꯁꯥꯎꯅꯕꯒꯤꯗꯃꯛ ꯃꯥꯅ ꯎꯇ꯭ꯔꯤꯠꯀꯤ ꯃꯊꯛꯇ ꯇꯧꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯨꯔꯦꯌꯥꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯄꯟꯗꯨꯅ ꯉꯥꯡꯉꯛꯂꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯄꯟꯊꯕ ꯇꯧꯗꯨꯅ ꯆꯪꯁꯟꯗꯨꯅ ꯕ꯭ꯔꯤꯗꯥꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤ ꯑꯀꯟꯕ ꯐꯥꯏꯠ ꯑꯃ ꯇꯧꯗꯨꯅ ꯎꯇ꯭ꯔꯤꯠꯅ ꯕ꯭ꯔꯤꯗꯥꯕꯨ ꯅꯝꯁꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯕꯨ ꯃꯃꯤꯠꯇꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯃ ꯃꯈꯣꯏꯅꯤ ꯄꯨꯜꯂꯤꯉꯩ ꯅꯨꯡꯁꯤꯅꯔꯤꯉꯩ ꯑꯦꯟꯇꯤꯃꯦꯠ ꯇꯧꯈꯤꯕꯒꯤ ꯁꯤꯟ ꯑꯃ ꯎꯔꯛꯂꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯕ꯭ꯔꯤꯗꯥꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ ꯑꯃꯔꯣꯝꯗꯁꯨ ꯃꯆꯥꯅꯨꯄꯥꯗ ꯕ꯭ꯔꯤꯗꯥꯅ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯀꯛꯊꯠꯈꯤꯕ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯨꯔꯦꯌꯥꯕꯨ ꯍꯥꯠꯀꯦ ꯇꯧꯈꯤꯕꯒꯤ ꯅꯨꯃꯤꯠꯇꯨꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯕ꯭ꯔꯤꯗꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯇꯦꯛ ꯑꯃꯨꯛ ꯇꯧꯔꯤ ꯕ꯭ꯔꯤꯗꯥꯁꯨ ꯀꯞꯅ ꯀꯞꯅ ꯑꯗꯨꯃꯛ ꯎꯇ꯭ꯔꯤꯠꯅ ꯍꯥꯏꯊꯔꯛꯂꯤꯕ ꯊꯥꯡ ꯑꯁꯤ ꯉꯥꯛꯆꯔꯤ ꯎꯇ꯭ꯔꯤꯠꯁꯨ ꯃꯃꯤꯠꯇ ꯃꯃꯥꯡꯗ ꯃꯈꯣꯏꯅꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯑꯗꯨꯃꯛ ꯌꯥꯟꯊꯔꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯀꯤ ꯃꯃꯤꯠꯇ ꯑꯃꯨꯛ ꯕ꯭ꯔꯤꯗꯥꯒꯤ ꯄꯨꯛꯅꯨꯡꯗ ꯃꯈꯣꯏꯅꯤꯒꯤ ꯑꯉꯥꯡ ꯑꯃ ꯀꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯂꯥꯎꯗꯨꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯊꯥꯡ ꯑꯁꯤ ꯄꯪꯌꯥꯟꯗ ꯌꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯕ꯭ꯔꯤꯗꯥꯁꯨ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯃꯁꯤꯕꯨ ꯉꯥꯛꯂꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯈꯔ ꯑꯃꯨꯛ ꯆꯠꯊꯣꯔꯛꯇꯨꯅ ꯕ꯭ꯔꯤꯗꯥ ꯃꯈꯣꯏꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯃꯃꯨꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯕ꯭ꯔꯤꯗꯥꯅꯁꯨ ꯀꯞꯇꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯍꯥꯠꯂꯨ ꯕꯦꯅꯥꯂꯥꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯕꯦꯕꯦꯀꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯤꯁꯤ ꯆꯦꯟꯁꯟꯅꯗꯨꯅ ꯐꯥꯏꯠ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯃꯁꯤꯗ ꯕ꯭ꯔꯤꯗꯥꯕꯨ ꯎꯇ꯭ꯔꯤꯠꯅ ꯏꯟꯊꯨꯗꯨꯅ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯕ꯭ꯔꯤꯗꯥꯒꯤ ꯃꯈꯧꯔꯤꯁꯤ ꯌꯥꯝ ꯀꯟꯅ ꯃꯦꯠꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗꯁꯨ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯀꯤ ꯃꯃꯤꯠꯇ ꯃꯇꯝ ꯑꯃꯒꯤ ꯕ꯭ꯔꯤꯗꯥꯗ ꯑꯣꯏꯅ ꯑꯃꯨꯛ ꯎꯔꯦ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯁꯨ ꯈꯪꯗꯨꯅ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯕ꯭ꯔꯤꯗꯥꯅꯗꯤ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯍꯥꯏꯖꯔꯤ ꯎꯇ꯭ꯔꯤꯠ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯍꯥꯠꯄꯤꯌꯨ ꯍꯧꯖꯤꯛ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯎꯇ꯭ꯔꯤꯠꯇꯤ ꯍꯧꯖꯤꯛ ꯃꯉꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯚꯥꯏꯀꯤꯡꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯁ꯭ꯇꯤꯌꯥꯔꯗ ꯐꯝꯃꯤꯟꯅꯗꯨꯅ ꯑꯍꯥꯟꯕ ꯈꯪꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯍꯥꯏꯔꯛꯂꯤ ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯕ꯭ꯔꯤꯗꯥ ꯅꯪ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯣꯏꯅ ꯁꯤꯈꯤꯕꯅ ꯐꯩ ꯕ꯭ꯔꯤꯗꯥꯅꯁꯨ ꯉꯥꯏꯉꯝꯗꯕꯒꯤ ꯃꯇꯧꯒꯨꯝ ꯃꯗꯨ ꯌꯥꯔꯣꯏ ꯎꯇ꯭ꯔꯤꯠ ꯅꯪꯒꯤꯗꯤ ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯔꯤ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕꯅꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯁꯤꯕ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯂꯥꯎꯍꯠꯇꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯉꯝꯃꯣꯏ ꯍꯥꯏꯔꯦꯗꯅ ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯅꯪꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅꯤꯗꯤ ꯑꯃꯠꯇꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯟꯅ ꯍꯧꯃꯤꯟꯅꯔꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯁꯥ ꯇꯧꯔꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯣꯡꯕꯒꯤ ꯃꯇꯝ ꯂꯩꯔꯤ ꯍꯥꯏꯔꯤ ꯕ꯭ꯔꯤꯗꯥꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯀꯅꯥ ꯂꯩꯔꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯈꯨꯗꯤꯡꯃꯛ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯕ꯭ꯔꯤꯗꯥꯒꯤ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤꯕꯁꯤ ꯑꯩꯅꯗꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕ ꯕ꯭ꯔꯤꯗꯥꯗꯨ ꯑꯣꯏꯅ ꯎꯔꯤ ꯎꯃꯪꯗ ꯑꯩꯈꯣꯏꯅꯤ ꯌꯥꯔꯤꯛꯃꯤꯟꯅꯈꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯥꯟꯅꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯁꯤꯡꯂꯤ ꯕ꯭ꯔꯤꯗꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯗꯨꯁꯤꯡꯗꯨ ꯅꯪꯅ ꯎꯔꯒ ꯑꯩꯅ ꯎꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯅꯪꯉꯣꯟꯗꯁꯨ ꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯍꯧꯅꯕꯤ ꯂꯥꯏꯕꯛ ꯊꯦꯡꯅꯗꯨꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕ꯭ꯔꯤꯗꯥꯁꯨ ꯍꯧꯖꯤꯛ ꯃꯁꯥꯗ ꯂꯩꯔꯝꯕ ꯇꯦꯟꯁꯟ ꯈꯨꯗꯤꯡꯃꯛ ꯇꯞꯅ ꯇꯞꯅ ꯐꯥꯗꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯕ꯭ꯔꯤꯗꯥꯒꯤ ꯅꯪꯒꯟꯗ ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯊꯕꯥꯛꯇ ꯐꯥꯎꯗꯣꯔꯛꯂꯤ ꯃꯁꯤ ꯎꯕꯗ ꯎꯇ꯭ꯔꯤꯠ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯇꯦꯟ ꯀꯥꯞꯄꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯨꯔꯦꯌꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯎꯇ꯭ꯔꯤꯠꯁꯨ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯃꯆꯥꯅꯨꯄꯤꯗ ꯂꯥꯎꯔꯤ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯁ꯭ꯇꯨꯔꯦꯌꯥꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯤ ꯑꯩꯅ ꯇꯧꯔꯤꯕꯗꯨ ꯕꯥꯅ ꯉꯝꯗꯕ ꯊꯕꯛꯇꯨꯅꯤ ꯃꯗꯨ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯕ꯭ꯔꯤꯗꯥꯁꯨ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗꯨ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯖꯔꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯀꯞꯅ ꯑꯗꯨꯃꯛ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯍꯧꯅꯕꯤ ꯕ꯭ꯔꯤꯗꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯕꯦꯅꯥꯂꯥ ꯌꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯁꯨ ꯄꯥꯏꯍꯜꯂꯤ ꯕ꯭ꯔꯤꯗꯥꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯗꯨꯅ
ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯁꯤꯔꯦ ꯎꯆꯦꯛꯁꯨ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯄꯦꯟꯗꯕꯗꯒꯤ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ